Ngasisu mahusagumna mayamgidamagta nungayraba kunggawari ama puduna lakjari. Wari asigi mamingna atan manupana numiti masanupi lauba. Thaina khunggang amada macin manaw tarukhak leirami. Macin manaw taruktugi manungda laikoibana khwaidagi atonbani. Mahakti thabak amata suba pamlamde. Umangi phajaba angakpa mayamsida magi pukning luplami. Mahakna mayambasingna thabak suba chatkhraga halaktri phawba lamlaki sawom sajina chingba sa talami. Mahaki thabak suningdaba matautuda mayambasingna mapada wakatlami. Mapana macasingdugi wakatu taraba matungda macasingduna mabu kayamuk yamna nungsibage haibado khangdokpa pamlami. Aduna nongmadi mahakna macanupa ahaldo kausilladuna asumna hanglami. Ipagi bunga ipana ahal oiraklabada nangna ipabu kamdauna thakadage. Macanupa ahal aduna khumlai. Baba aina aikhoi khungangi luchingbo oigani. Mifam tawgani. Khunjasingna cheng thumok thumok yuna chingba aigidamakta kodol pot oina purakani. Puraklibasing adudagi aina pabagidamagta cheng amasung yu darkar laiba khudingmak purakani. Masagi wado tabada mapado yamna haraurami. Adudagidi macanupa ahalda hangkiba wahang adugumna chap manana macanupa yaimadasu hanglami. Macanupa yaimana baba aidi thang saba oigani. Aina makhal makhalgi thang sagani. Asaba thangsingdo yonduna sel tangani. Adudagi aina pabagidamakta kwa mana sangom sempak nachingba laigani. Asigumba paukhumtuda mapado penjarami. Mapana ahumsuba macado kausilladuna mahakna ahal oiraba matamda kamdauna mating panggadage haiduna hanglami. Macanupa ahumsubaduna asumna kumlai. Baba aidi numit chupa thabak sugani. Amunba phawjing khawgani. Phaw taithoktuna sel phangani. Phangliba selching asidagi pabagi awatpa amata laihandanaba hotnagani. Macagi paukhumdu tabada mapado yamna haraujarami. Mari suba macanupadatu hanagi wahangdumak hangbada macanupaduna asumna kumlai. Baba aidi inakunba nupa magida thabak suduna magi penanaba tawgani. Mahakna aingonda afaba chinjak amasung lainanaba mafam pigani. Aigi leijariba adudagi pabagi saruk pirakani. Wadu tabada mapado mikupmuk tuminna laikhirami. Manga suba macanupadasu wahang ado amuk hanglami. Macanupaduna asumna kumlai. Baba ai kanagumba amagi makhada thabak sugani. Madudagi phanglakpa selduna pababu thakani. Madu tabada mapado tuminna laikhirani. Adudagi mapaduna macanupa tonba laikoibada mahakna ahal oiraklabada mapabu karamna yengsingadage hanglami. Taruk suba macanupa laikoibana chawthokna kumlai. Baba aidi iyambasingna tawba asigumna ai tawgi haina khande. Ai hakti wakal yamna chawna leijai. Aina numitki macanupi luhongduna laugani. Mapaibungo ningthaugi leibaktugi tangkhai ama aigi saruk phangani. Aina phangliba lamdugi mapu oina pababu singasanda phamhangani. Aina aigi khongloisingda sanagi chapudagi ising puraknaba yathang tawgani. Sanagi chapudagi purakliba isingduna pabagi khongkhut ase hamhangani. Macanupa tonbagi wadu tabada mapado lonthokdaba amagumna leirami. Mayambasingna magi oiba yaroidaba waduda saurami. Mapa maca wari sanabado matang odwaida loisilami. Mathangi numitta mahosagi matawgum laikoiba sa tanba chatlami. Mapana mayambasingga loinana labukta thabak suba chatlami. Makhoina thabak suringaida mayambasingduna mapada manaw nupa atonbadu thabakti suningdana oiroidaba thabakta wajau ngangi haiduna tamlami. Thabakti amata sudraba kanadraba mabu aikhoina wana thabak suraga karigi mabu pijagadawribano haiduna hairami. Mapasu mayambasing aduna hairibado yarami. Thabak suba loiraba matung makhoina laibaki chafudagi yu haiduna thakpa horami. Yuduna ahal oiraba mapaduda phattaba wakhal pokhalami. Mahakna maca mangaga loinana macanupa laikoibabu lamlaki sathiraba sawom leiba mafam amada sa tanba chathanchi haiduna lautunarami. Asumna khanaraba matung makhoi tumba changlaklami.
ꯃꯈꯣꯏꯅ ꯂꯣꯟꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕ ꯋꯥꯔꯤꯗꯣ ꯂꯩꯀꯣꯏꯕꯒꯤ ꯃꯇꯩꯃ ꯑꯍꯜꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯀꯣꯏꯕꯕꯨ ꯃꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯧꯄ꯭ꯋꯥꯒꯨꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯕꯨ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯗꯒꯤ ꯀꯔꯝꯅ ꯀꯟꯁꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯀꯣꯏꯕ ꯃꯄꯥ ꯑꯃꯁꯨꯡ ꯃꯌꯥꯝꯕꯁꯤꯡꯅ ꯂꯧꯕꯨꯛꯇ ꯆꯠꯈ꯭ꯔꯤꯉꯩꯗ ꯂꯩꯀꯣꯏꯕ ꯃꯇꯩꯃꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯍꯥꯠꯄ ꯂꯝꯂꯛꯀꯤ ꯎꯆꯦꯛ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯩꯃꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕꯒꯤ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯍꯦꯛ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯇꯩꯃꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯩꯃꯒꯤ ꯃꯤꯠꯅꯥꯗꯣ ꯄꯤꯅ ꯆꯣꯠꯂꯝꯃꯤ꯫ ꯃꯇꯩꯃꯅ ꯃꯄꯤ ꯇꯥꯅ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯩꯃꯅ ꯃꯉꯣꯟꯗ ꯃꯄꯥ ꯑꯃꯗꯤ ꯃꯌꯥꯝꯕꯁꯤꯡꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯣ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯕꯗ ꯂꯩꯀꯣꯏꯕꯅ ꯃꯇꯩꯃꯗ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯋꯥꯔꯨꯒꯅꯨ, ꯀꯅꯥꯃꯠꯇꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯍꯥꯛꯅ ꯌꯨꯝꯊꯛꯇ ꯂꯩꯇꯨꯝ 3ꯈꯛ ꯂꯪꯈꯠꯂꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯇꯨꯝ 3 ꯂꯪꯈꯠꯂꯛꯄꯒꯤ ꯃꯈꯣꯜꯁꯦ ꯇꯥꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯁꯤꯔꯦ ꯍꯥꯏꯅ ꯈꯪꯕꯤꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯃꯄꯥꯅ ꯂꯩꯀꯣꯏꯕꯕꯨ ꯀꯧꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯂꯝꯂꯛꯀꯤ ꯑꯉꯥꯎꯕ ꯑꯣꯛꯁꯤꯡ ꯑꯁꯦ ꯉꯥꯛꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯐꯧ ꯃꯈꯩ ꯂꯣꯏꯅ ꯆꯥꯊꯣꯛꯂꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗꯤ ꯅꯍꯥꯛꯅ ꯆꯠꯇꯨꯅ ꯈꯔ ꯌꯦꯡꯁꯤꯜꯂꯨꯁꯣꯀꯣ꯫" ꯂꯩꯀꯣꯏꯕ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯂꯤꯔꯨꯡꯇꯦꯜ ꯄꯨꯗꯨꯅ ꯂꯧꯕꯨꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯣꯅꯥ ꯄꯥꯝꯕꯤꯒꯤ ꯃꯔꯨ ꯈꯔ ꯄꯨꯔꯝꯃꯤ꯫ ꯃꯔꯨꯁꯤꯡ ꯑꯗꯣ ꯈꯣꯛꯇꯣꯛꯇꯨꯅ ꯑꯉꯥꯡꯕ ꯃꯍꯤ ꯂꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯐꯨ ꯄꯥꯝꯕꯤ ꯑꯃ ꯃꯔꯨ ꯌꯥꯎꯅ ꯐꯨꯛꯇꯣꯛꯇꯨꯅ ꯃꯥꯒꯤ ꯃꯨꯔꯇꯤ ꯑꯃ ꯁꯥꯔꯝꯃꯤ꯫ ꯃꯨꯔꯇꯤ ꯑꯗꯨꯗ ꯑꯍꯣꯕ ꯃꯈꯨꯜ ꯑꯃ ꯍꯨꯠꯂꯒ ꯃꯗꯨꯗ ꯄꯣꯅꯥ ꯄꯥꯝꯕꯤ ꯃꯔꯨꯒꯤ ꯑꯉꯥꯡꯕ ꯃꯍꯤꯁꯤꯡꯗꯣ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯧꯕ ꯐꯤ ꯑꯃꯅ ꯃꯁꯥꯗꯨ ꯊꯨꯡꯅ ꯀꯨꯞꯂꯝꯃꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯌꯦꯡꯕꯗꯗꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯍꯤꯡꯗ ꯂꯩꯀꯣꯏꯕꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯌꯥꯝꯕꯁꯤꯡꯗꯣ ꯇꯥ ꯑꯃꯃꯝ ꯄꯥꯏꯔꯗꯨꯅ ꯎꯃꯪꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯅꯄꯥꯡꯒꯜ ꯅꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯂꯩꯀꯣꯏꯕꯕꯨ ꯍꯥꯠꯂꯨꯔꯣ꯫" ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯣ ꯂꯐꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯪꯂꯦꯞ ꯂꯦꯞꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯗ ꯃꯍꯥꯛꯀꯤ ꯏꯇꯣꯟ ꯇꯣꯟꯕ ꯇꯨꯝꯖꯔꯤꯕ ꯃꯅꯥꯎꯅꯨꯄꯥꯗꯣ ꯍꯥꯠꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯅ ꯑꯃꯨꯛ ꯃꯆꯥ ꯃꯔꯤꯗꯨꯗ ꯍꯥꯠꯅꯅꯕ ꯍꯥꯏꯕꯗꯁꯨ ꯃꯆꯥꯁꯤꯡꯗꯣ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯃꯄꯥꯅ ꯁꯥꯎꯔꯗꯨꯅ ꯅꯄꯥꯡ ꯄꯥꯡꯗꯅ ꯑꯐꯕ ꯁꯥꯅꯤꯡꯕ ꯃꯤ ꯑꯃ ꯍꯥꯠꯄꯒꯤ ꯊꯧꯅꯥꯁꯨ ꯂꯩꯇꯕ ꯍꯥꯏꯔꯗꯨꯅ ꯃꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯃꯤ ꯁꯥꯅ ꯍꯤꯞꯂꯤꯕ ꯂꯐꯨꯗꯨꯗ ꯇꯥꯑꯗꯨꯅ ꯊꯤꯜꯂꯝꯃꯤ꯫ ꯄꯣꯅꯥ ꯃꯔꯨꯒꯤ ꯏ ꯃꯥꯟꯕ ꯑꯉꯥꯡꯕ ꯃꯍꯤꯗꯨꯅ ꯑꯉꯧꯕ ꯐꯤꯗꯨꯗ ꯄꯨꯡꯂꯨꯞ ꯂꯨꯞꯄꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯄꯥꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯏꯉꯥꯡ ꯄꯥꯛꯇꯛꯅꯅ ꯁꯤꯔꯦꯗꯣ꯫ ꯋꯥꯖꯥꯎ ꯉꯥꯡꯕ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠꯀꯤ ꯃꯆꯥꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯂꯦꯗꯅ꯫ ꯄꯥꯕꯥ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯅꯣ?" ꯂꯩꯀꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯃꯁꯤ ꯁꯣꯏꯗꯅ ꯂꯩꯀꯣꯏꯕꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯅꯤꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯀꯤꯕꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯈꯣꯏꯒꯤ ꯂꯧꯇꯥꯡ ꯁꯪꯗꯣꯠ ꯌꯧꯅꯅꯕ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯃꯈꯣꯏ ꯑꯍꯤꯡꯗꯨꯃ ꯂꯦꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯃꯍꯧꯁꯥꯒꯨꯝꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯝꯂꯔꯣꯏ ꯍꯥꯏꯕ ꯇꯥꯟꯖꯥꯗꯨꯗ ꯂꯩꯀꯣꯏꯕ ꯂꯩꯇꯨꯝ 3ꯈꯛ ꯌꯨꯝꯊꯛꯇ ꯂꯪꯈꯠꯂꯝꯃꯤ꯫ ꯃꯈꯣꯜꯗꯨ ꯇꯥꯕꯗꯒꯤ ꯃꯇꯩꯃꯗꯣ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯂꯩꯀꯣꯏꯕꯒ ꯂꯣꯏꯅꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯇꯩꯃꯅ ꯃꯥꯒꯤ ꯆꯥꯅꯕ ꯆꯥꯛ ꯄꯨꯊꯣꯛꯇꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯕꯗ ꯂꯩꯀꯣꯏꯕ ꯃꯇꯩꯃꯗ ꯌꯦꯛꯅꯕꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯕ ꯏꯃꯨꯡꯁꯤꯗ ꯃꯍꯥꯛ ꯂꯩꯔꯔꯣꯏ, ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯒꯦ, ꯑꯗꯨꯅ ꯃꯥꯒꯤ ꯆꯥꯅꯅꯕ ꯈꯔ ꯌꯣꯝꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯗꯣ ꯃꯇꯩꯃꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯠꯈꯤꯒꯗꯕ ꯑꯗꯨꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯅꯥꯎꯅꯨꯄꯥꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯥꯅꯅꯕ ꯌꯣꯝꯕꯤꯔꯝꯃꯤ꯫ ꯀꯥꯏꯅꯔꯝꯗꯥꯏ ꯃꯇꯝꯗ ꯂꯩꯀꯣꯏꯕꯅ ꯃꯇꯩꯃꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯤꯗ꯭ꯔꯕꯗꯤ ꯍꯜꯂꯛꯀꯅꯤ꯫ ꯑꯩꯍꯥꯛꯅ ꯌꯨꯝꯊꯛꯇ ꯂꯩꯇꯨꯝ 3 ꯍꯨꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯕꯗꯤ ꯑꯩꯍꯥꯛ ꯂꯥꯛꯂꯤ ꯈꯪꯕꯤꯌꯨ꯫ ꯑꯗꯨꯒ ꯐꯝꯅꯅꯕ ꯐꯤꯗꯥ 3ꯁꯨ ꯐꯝꯅꯅꯕ ꯊꯥꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯃꯇꯩꯃꯗ ꯍꯥꯏꯔꯝꯃꯤ꯫ ꯆꯠꯂꯝꯗꯥꯏꯗ ꯃꯇꯩꯃꯒ ꯃꯈꯣꯏ ꯑꯅꯤ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯂꯩꯀꯣꯏꯕ ꯂꯤꯔꯨꯡꯇꯦꯟ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯀꯣꯏꯕ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯥꯞꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯔꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯃꯒꯤ ꯃꯅꯥꯛ ꯇꯥꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫
ꯏꯃꯨꯡꯗꯨꯗ ꯃꯤ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯑꯩꯍꯥꯛꯄꯨ ꯀꯧꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ, ꯑꯗꯨꯕꯨ ꯀꯧꯔꯛꯂꯤꯕ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯨꯡꯗꯒꯤ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯂꯩꯀꯣꯏꯕꯅ ꯍꯥꯏꯔꯝꯃꯤ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ, ꯑꯗꯨꯒ ꯂꯥꯛꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯣ ꯈꯥꯡꯄꯣꯛꯁꯤꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯃꯁꯨꯡ ꯉꯧꯔꯕ ꯁꯝꯂꯥꯡꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯄꯨ ꯂꯝꯂꯛꯇ ꯁꯥꯠꯄꯤ ꯊꯧꯁꯥꯕꯤꯗ꯭ꯔꯕꯤ ꯂꯩ ꯑꯃꯒꯨꯝꯅ ꯎꯔꯝꯃꯤ꯫ ꯂꯩꯀꯣꯏꯕꯅ ꯃꯍꯥꯛꯄꯨ ꯎꯕꯗ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯍꯥꯛꯇꯤ ꯑꯍꯜ ꯑꯣꯏꯔꯦ, ꯌꯥꯝꯅꯁꯨ ꯂꯥꯏꯔꯦ, ꯑꯗꯨꯒ ꯑꯩꯍꯥꯛꯀꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯅꯍꯥꯛꯅ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯂꯩꯀꯣꯏꯕꯅ ꯈꯨꯝꯂꯛꯏ, ꯑꯕꯣ, ꯑꯩ ꯅꯪꯒ ꯂꯣꯏꯅꯅ ꯂꯩꯔꯒꯅꯤ꯫ ꯍꯥꯏꯔꯤꯕꯗꯣ ꯍꯅꯨꯕꯤ ꯑꯗꯨꯅ ꯊꯥꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯍꯥꯛ ꯅꯤꯡꯊꯧ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯎꯃꯪ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯆꯥꯛꯅꯤꯕꯤ ꯑꯩꯒ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯂꯩꯀꯣꯏꯕ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯐꯥꯎꯕ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯂꯩꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯨꯒꯨꯝꯕ ꯌꯦꯡꯕꯗ ꯆꯨꯡ-ꯐꯤꯔꯥꯜ ꯆꯥꯕ ꯅꯨꯄꯥꯃꯆꯥꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯗ ꯍꯅꯨꯕꯤ ꯑꯗꯣ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯆꯤꯛꯄ ꯄꯨꯟꯁꯤꯗꯨꯒꯤꯗꯃꯛ ꯋꯥꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯍꯅꯨꯕꯤꯗꯨꯅ ꯂꯩꯀꯣꯏꯕꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯍꯥꯛ ꯅꯤꯡꯊꯧꯒꯤꯗ ꯆꯥꯛꯅꯤꯕ ꯆꯠꯂꯨꯒꯦ꯫ ꯐꯧꯁꯤꯡꯗꯣ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯂꯝꯃꯨ, ꯑꯗꯨꯒ ꯇꯨꯔꯦꯜꯗ ꯏꯔꯨꯖꯧ꯫ ꯑꯗꯨꯕꯨ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯍꯪꯒꯠꯅ ꯆꯦꯟꯕ ꯑꯗꯣꯝꯗꯗꯤ ꯆꯠꯂꯨꯅꯨꯀꯣ꯫ ꯂꯩꯀꯣꯏꯕ ꯐꯧꯁꯤꯡꯗꯣ ꯐꯧꯗꯣꯛꯂꯝꯂꯒ ꯇꯨꯔꯦꯜꯗ ꯏꯔꯨꯖꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯕꯣꯛꯅ ꯆꯠꯂꯝꯒꯅꯨ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯈꯔ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯐꯝꯗꯨꯗ ꯆꯠꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯐꯝꯗꯨꯗ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯁꯤꯔꯤ ꯊꯥꯛ ꯊꯥꯛ ꯅꯥꯏꯅ ꯁꯦꯝꯂꯤꯕ ꯏꯔꯨꯖꯐꯝꯗꯣ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯃꯍꯥꯛꯅ ꯀꯨꯝꯊꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯅꯥꯒꯤ ꯑꯃꯁꯨꯡ ꯂꯨꯄꯥꯒꯤ ꯆꯐꯨꯁꯤꯡꯗꯣ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯩꯀꯣꯏꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯕꯣꯛꯇ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯄꯁꯤꯡ ꯑꯗꯣ ꯇꯝꯂꯝꯃꯤ꯫ ꯍꯥꯏꯕ ꯏꯟꯗꯕꯒꯤꯗꯃꯛ ꯃꯕꯣꯛꯅ ꯂꯩꯀꯣꯏꯕꯕꯨ ꯆꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯣꯏꯕꯅ ꯃꯥꯅ ꯎꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯋꯥꯔꯤ ꯂꯤꯕꯤꯅꯕ ꯇꯛꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯛꯃꯟꯕꯗꯒꯤ ꯍꯅꯨꯕꯤꯗꯣ ꯋꯥꯔꯤ ꯂꯤꯗꯕ ꯉꯝꯂꯝꯗꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯐꯝ ꯑꯗꯣ ꯅꯤꯡꯊꯧ ꯑꯃꯒꯤ ꯏꯔꯨꯖꯐꯝꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ 6 ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯏꯔꯨꯖꯔꯝꯃꯤ꯫ ꯑꯩꯅ ꯅꯉꯣꯟꯗ ꯈꯪꯍꯜꯂꯤꯕꯁꯤꯅꯤ, ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯨꯔꯒꯅꯨ꯫ ꯑꯗꯨꯕꯨ ꯂꯩꯀꯣꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯣ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯕꯣꯛꯇꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯍꯥꯛ ꯇꯨꯔꯦꯜ ꯃꯄꯥꯜꯗꯨꯒꯤ ꯃꯅꯥꯛꯇ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯅꯨꯡꯁꯥꯁꯨ ꯌꯥꯛꯅ ꯁꯥꯔꯝꯃꯤ꯫ ꯑꯇꯤꯌꯥꯗ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯈꯠꯂꯝꯃꯤ꯫ ꯃꯁꯛ ꯐꯖꯈ꯭ꯔꯕꯤ ꯃꯁꯥ ꯄꯥꯟꯕꯤ ꯍꯦꯂꯣꯏ 6ꯈꯛ ꯑꯇꯤꯌꯥꯗꯒꯤ ꯄꯥꯏꯊꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ 6ꯃꯛ ꯃꯆꯤꯟ ꯃꯅꯥꯎ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡ ꯑꯗꯣ ꯅꯨꯡꯁꯥꯅ ꯌꯩꯕꯗ ꯃꯉꯥꯜ ꯅꯥꯏꯅ ꯇꯊꯛ ꯇꯊꯛꯂꯝꯃꯤ꯫ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟ ꯌꯧꯔꯛꯂꯕꯗ ꯃꯐꯤꯁꯤꯡꯗꯣ ꯂꯧꯊꯣꯛꯇꯨꯅ ꯏꯁꯤꯡꯗ ꯆꯣꯡꯊꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯃꯈꯣꯏ ꯏꯁꯤꯡꯗꯨꯗ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯆꯦ ꯑꯍꯜꯗꯨꯅ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝꯅ ꯂꯩꯍꯧꯔꯤ, ꯃꯃꯥ ꯃꯄꯥꯅ ꯆꯩꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡꯗꯒꯤ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯐꯤꯁꯤꯡꯗꯣ ꯁꯦꯠꯆꯤꯟꯗꯨꯅ ꯑꯇꯤꯌꯥꯗ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ 6ꯀꯤ ꯃꯅꯨꯡꯗ ꯏꯇꯣꯟ ꯇꯣꯟꯕꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯔꯝꯃꯤ꯫ ꯂꯩꯀꯣꯏꯕꯅ ꯃꯈꯣꯏꯕꯨ ꯎꯔꯤꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏ 6ꯀꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕꯗ ꯃꯍꯥꯛꯅ ꯃꯕꯣꯛꯇ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯕꯣꯛꯅ ꯃꯈꯣꯏꯗꯣ ꯍꯦꯂꯣꯏ ꯅꯠꯇꯦ, ꯅꯨꯃꯤꯠꯀꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯅꯤ, ꯅꯪꯗꯤ ꯂꯥꯏꯁꯨ ꯅꯠꯇꯦ, ꯃꯤꯅꯤꯅ ꯀꯔꯝꯅ ꯃꯈꯣꯏꯒ ꯂꯨꯍꯣꯡꯒꯗꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯂꯩꯀꯣꯏꯕꯅ ꯃꯕꯣꯛꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯅꯨꯃꯤꯠꯀꯤ ꯃꯆꯥꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯕꯣꯛꯇ ꯀꯟꯅ ꯇꯛꯁꯤꯜꯂꯝꯃꯤ꯫ ꯂꯩꯀꯣꯏꯕꯅ ꯀꯟꯅ ꯇꯛꯃꯟꯕꯗꯨꯗ ꯃꯕꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯅꯨꯃꯤꯠꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯂꯨꯍꯣꯡꯕ ꯄꯥꯝꯂꯕꯗꯤ ꯑꯔꯨꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯄ ꯇꯥꯏ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯌꯥꯝꯅ ꯇꯜꯂꯤ꯫ ꯀꯔꯝꯅ ꯊꯕꯛꯁꯤꯡ ꯑꯁꯦ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯑꯕꯣ, ꯑꯔꯨꯕ ꯊꯕꯛ ꯑꯣꯏꯔꯕꯁꯨ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯀꯣꯏꯕꯅ ꯈꯨꯝꯂꯛꯏ꯫ ꯃꯕꯣꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯅꯍꯥꯛꯀꯤ ꯑꯍꯥꯟꯕ ꯅꯊꯧꯗꯤ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯑꯁꯨꯛꯄ ꯎꯃꯪ ꯑꯗꯣ ꯀꯣꯛꯊꯣꯛꯀꯗꯕꯅꯤ꯫ ꯂꯩꯀꯣꯏꯕ ꯑꯌꯨꯛ ꯑꯉꯟꯕꯗ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯎ ꯋꯥꯁꯤꯡ ꯑꯗꯨ ꯌꯥꯟꯊꯠꯇꯨꯅ ꯇꯔꯨ ꯇꯅꯥꯜꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯀꯪꯕ ꯎꯅꯥ ꯋꯥꯅꯥꯁꯤꯡꯗꯣ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯎꯠ ꯑꯣꯜꯂꯕ ꯃꯔꯛꯇꯨꯗ ꯆꯨꯖꯥꯛ ꯃꯔꯨ ꯇꯥꯕ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ
ꯆꯨ, ꯂꯐꯨ ꯑꯃꯁꯨꯡ ꯃꯈꯜ ꯀꯌꯥ ꯃꯔꯨꯝꯒꯤ ꯂꯩꯁꯨ ꯊꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯖꯅ ꯁꯦꯝꯂꯕ ꯃꯐꯝ ꯑꯁꯦ ꯂꯩꯀꯣꯜ ꯑꯃꯒꯨꯝꯅ ꯎꯔꯝꯃꯤ꯫ ꯂꯩꯀꯣꯏꯕꯅ ꯀꯣꯏꯔꯤꯕ ꯏꯪꯈꯣꯜ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯂꯩꯀꯣꯜꯗꯣ ꯊꯔꯣ, ꯊꯝꯕꯥꯜ, ꯁꯅꯥꯔꯩꯅꯆꯤꯡꯕ ꯂꯩ ꯀꯌꯥꯅ ꯄꯨꯒꯥꯏꯅ ꯁꯥꯠꯂꯝꯃꯤ꯫ ꯆꯨꯖꯥꯛ ꯄꯥꯝꯕꯤꯁꯤꯡꯗꯣ ꯅꯤꯡꯊꯤꯖꯅ ꯆꯨꯖꯥꯛ ꯄꯥꯜꯂꯛꯂꯝꯃꯤ꯫ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯈꯨꯗꯤꯡꯃꯛꯇ ꯃꯍꯩ ꯃꯔꯣꯡ ꯅꯤꯡꯊꯤꯖꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯣ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯇꯨꯔꯦꯜꯗ ꯏꯔꯨꯖꯕ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯏꯁꯤꯡꯗꯒꯤ ꯀꯥꯈꯠꯇꯨꯅ ꯂꯩꯀꯣꯏꯕꯒꯤ ꯍꯩꯀꯣꯜꯁꯤꯡ ꯑꯗꯣ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯩꯀꯣꯜ ꯑꯁꯦ ꯀꯅꯥꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯛ ꯐꯖꯕ ꯍꯩꯀꯣꯜꯗꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯍꯩꯀꯣꯜ ꯂꯩꯀꯣꯜꯁꯤꯡ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯑꯇꯤꯌꯥꯗ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯂꯩꯀꯣꯏꯕ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯕꯣꯛꯇ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯗ ꯀꯔꯤ ꯑꯃꯨꯛ ꯇꯧꯒꯗꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯕꯣꯛꯅ ꯎꯃꯪꯗꯨꯗ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯃ ꯁꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯀꯣꯏꯕꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯣ ꯁꯥꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯣ ꯂꯧꯕ ꯌꯥꯒꯗꯕ ꯀꯌꯥꯝꯅ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯕꯣꯛꯅ ꯃꯀꯣꯛ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯤ, ꯇꯧꯒꯗꯕ ꯊꯕꯛ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯃꯕꯣꯛꯅ ꯋꯥ ꯌꯥꯟꯗꯨꯅ ꯕꯥꯁꯤ ꯑꯃ ꯁꯥꯎ ꯍꯥꯏꯗꯨꯅ ꯂꯩꯀꯣꯏꯕꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯕꯣꯛꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯂꯩꯀꯣꯏꯕꯗꯣ ꯇꯧꯔꯝꯃꯤ꯫ ꯎꯍꯩꯁꯤꯡꯗꯨꯅ ꯃꯨꯜꯂꯛꯂꯕꯗ ꯃꯕꯣꯛꯅ ꯃꯉꯣꯟꯗ ꯍꯩꯀꯣꯜꯗ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛ ꯕꯥꯁꯤ ꯈꯣꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯀꯣꯏꯕ ꯃꯕꯣꯛꯇꯨꯅ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯂꯩꯒꯤ ꯂꯩꯅꯥꯁꯤꯡ, ꯎꯅꯥ ꯋꯥꯅꯥꯁꯤꯡ ꯍꯥꯏ ꯍꯨꯝꯗꯨꯅ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨ ꯊꯨꯡꯂꯕꯗ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯏꯔꯣꯏꯔꯗꯨꯅ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯆꯦ ꯑꯍꯜꯗꯨꯅ ꯍꯜꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯀꯣꯏꯕꯁꯨ ꯃꯥꯒꯤ ꯕꯥꯁꯤꯗꯣ ꯈꯣꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯣ ꯕꯥꯁꯤꯒꯤ ꯃꯈꯣꯜꯗꯨꯗ ꯁꯨꯝꯍꯠꯂꯝꯃꯤ꯫ ꯃꯆꯦ ꯑꯍꯜꯅ ꯕꯥꯁꯤ ꯈꯣꯡꯂꯤꯕꯁꯤ ꯍꯩꯀꯣꯜꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯩ ꯍꯦꯛꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯐꯝꯗꯨꯗ ꯂꯥꯛꯂꯒ ꯃꯍꯥꯛꯄꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯂꯩꯀꯣꯏꯕꯅ ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯂꯩꯀꯣꯏꯕ ꯀꯧꯏ꯫ ꯃꯈꯣꯏꯅ ꯂꯩ ꯈꯔ ꯍꯦꯛꯀꯦ ꯍꯥꯏꯕꯗ ꯂꯩꯀꯣꯏꯕꯅ ꯍꯔꯥꯎꯅ ꯍꯦꯛꯎ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯂꯩ ꯀꯌꯥꯃꯔꯨꯝ ꯍꯦꯛꯂꯒ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯩꯀꯣꯏꯕꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕꯗ ꯃꯕꯣꯛꯅ ꯃꯉꯣꯟꯗ ꯅꯨꯃꯤꯠꯀꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯂꯩꯀꯣꯏꯕꯅ ꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯣ ꯃꯕꯣꯛꯇ ꯇꯝꯂꯝꯃꯤ꯫ ꯃꯕꯣꯛ ꯃꯔꯨ ꯂꯨꯞꯊꯗꯨꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯂꯪꯖꯤꯜ ꯑꯃ ꯐꯪꯂꯗꯨꯅ ꯃꯕꯣꯛꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯌꯦꯡꯗꯤ ꯃꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯏ꯫ ꯃꯈꯣꯏꯅ ꯏꯔꯨꯖꯐꯝ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯅꯍꯥꯛ ꯂꯣꯠꯇꯨꯅ ꯂꯩꯌꯨ꯫ ꯃꯈꯣꯏ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗ ꯏꯇꯣꯟ ꯇꯣꯟꯕꯤ ꯑꯗꯣ ꯅꯪꯅ ꯂꯨꯍꯣꯡꯉꯨ꯫ ꯑꯇꯩꯗꯤ ꯂꯨꯍꯣꯡꯂꯕ ꯉꯥꯛꯇꯅꯤ꯫ ꯏꯇꯣꯟ ꯇꯣꯟꯕꯤꯗꯣ ꯅꯨꯡꯁꯤꯠꯀꯤ ꯃꯆꯥꯅꯨꯄꯥꯒ ꯂꯨꯍꯣꯡꯅꯕ ꯇꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯨꯍꯣꯡꯕ ꯑꯁꯤꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯄꯣꯠ ꯀꯌꯥ ꯑꯃ ꯅꯨꯃꯤꯠꯀꯤ ꯃꯐꯝꯗ ꯊꯥꯔꯛꯀꯅꯤ꯫ ꯅꯨꯄꯤꯁꯤꯡꯗꯨꯅ ꯇꯨꯔꯦꯜꯗ ꯏꯔꯨꯖꯅꯕꯒꯤꯗꯃꯛ ꯃꯐꯤ ꯂꯧꯊꯣꯛꯇꯨꯅ ꯊꯝꯒꯅꯤ꯫ ꯊꯝꯐꯝ ꯑꯗꯣ ꯅꯍꯥꯛꯅ ꯃꯨꯟꯅ ꯈꯪꯖꯤꯜꯍꯧ꯫ ꯃꯈꯣꯏꯅ ꯇꯨꯔꯦꯜꯗ ꯆꯣꯡꯊꯈ꯭ꯔꯕꯗꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯤꯗꯣ ꯄꯨꯗꯨꯅ ꯆꯦꯜꯂꯛꯎ꯫ ꯃꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯄꯥꯏꯕ ꯉꯝꯂꯣꯏ꯫ ꯃꯆꯦ ꯑꯍꯜ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯐꯤ ꯃꯥꯡꯈ꯭ꯔꯦ ꯅꯍꯥꯛꯅ ꯈꯪꯂꯕꯗꯤ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯗꯨꯗ ꯅꯍꯥꯛꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯑꯩꯉꯣꯟꯗ ꯑꯃ ꯂꯨꯍꯣꯡꯒꯦ ꯍꯥꯏꯔꯕꯗꯤ ꯐꯤꯗꯣ ꯄꯤꯒꯦ ꯍꯥꯏꯌꯨ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯀꯣꯏꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟꯗ ꯀꯣꯝ ꯑꯃ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯀꯣꯝꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯣ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯇꯣꯔꯕꯥꯟꯗ ꯃꯈꯣꯏꯒꯤ ꯃꯐꯤꯁꯤꯡ ꯑꯗꯣ ꯊꯅꯝꯂꯒ ꯏꯁꯤꯡꯗ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯏꯁꯤꯡꯗ ꯁꯥꯟꯅꯔꯤꯉꯩ ꯂꯩꯀꯣꯏꯕꯅ ꯏꯇꯣꯟ ꯇꯣꯟꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯐꯤꯁꯤꯡ ꯑꯗꯣ ꯂꯣꯟꯅ ꯄꯨꯗꯨꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛ ꯇꯥꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯣꯛꯅ ꯁꯦꯠꯄ ꯐꯤꯔꯣꯜꯁꯤꯡ ꯑꯗꯣ ꯍꯥꯟꯅꯒꯤ ꯊꯝꯐꯝꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯐꯝꯗꯨꯅ ꯕꯥꯁꯤ ꯈꯣꯡꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯇꯔꯨꯛꯇꯨꯅ ꯕꯥꯁꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯩꯀꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯥꯒꯤ ꯕꯥꯁꯤ ꯃꯈꯣꯜꯗꯨꯅ ꯄꯨꯝꯁꯨꯝ ꯁꯨꯝꯂꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯐꯝꯗꯣꯛꯇꯨꯅ ꯏꯁꯩ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯆꯦ ꯑꯍꯜꯗꯨꯅ ꯊꯦꯡꯂꯦ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯣꯔꯕꯥꯟꯗ ꯆꯠꯇꯨꯅ ꯃꯐꯤꯁꯤꯡꯗꯨ ꯍꯣꯡꯂꯒ ꯂꯩꯀꯣꯏꯕꯒꯤ ꯂꯩꯀꯣꯜꯗꯒꯤ ꯂꯩ ꯍꯦꯛꯂꯒ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯋꯥꯕꯗꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯑꯗꯨꯗꯤ ꯃꯐꯤ ꯂꯩꯔꯝꯗꯗꯨꯅ ꯄꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯃꯥꯒꯤ ꯃꯐꯤꯒꯤ ꯃꯍꯨꯠꯇ ꯂꯩꯔꯝꯂꯤꯕ ꯐꯤꯖꯣꯜ ꯑꯗꯣ ꯁꯦꯠꯄꯅꯗꯤ ꯄꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯄꯥꯏꯕ ꯉꯝꯗꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯆꯦꯁꯤꯡꯗꯣ ꯄꯥꯏꯊꯔꯛꯂꯝꯃꯤ꯫ ꯃꯆꯦ ꯑꯍꯜꯅ ꯂꯩꯀꯣꯏꯕꯗ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯐꯤ ꯂꯩꯔꯝꯗꯕꯒꯤ ꯋꯥꯔꯤꯗꯣ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯀꯝꯗꯧꯅ ꯐꯪꯒꯗꯒꯦ ꯍꯪꯂꯝꯃꯤ꯫
ꯂꯩꯀꯣꯏꯕꯅ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯃ ꯃꯥꯒ ꯂꯨꯍꯣꯡꯁꯦ ꯍꯥꯏꯕ ꯌꯥꯔꯕꯗꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯄꯨꯔꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯦ ꯑꯍꯜꯗꯨꯅ ꯃꯈꯣꯏꯗꯤ ꯂꯨꯍꯣꯡꯂꯕ ꯉꯥꯛꯇꯅꯤ, ꯀꯝꯗꯧꯅ ꯅꯍꯥꯛꯀ ꯑꯃꯨꯛ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯩꯀꯣꯏꯕꯅ ꯃꯣꯃꯣ ꯅꯣꯛꯂꯗꯨꯅ ꯅꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤꯒꯤ ꯃꯐꯤꯗꯣ ꯄꯤꯔꯒꯦ, ꯃꯍꯥꯛꯄꯨ ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯦ ꯃꯉꯥꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯗꯣ ꯂꯩꯀꯣꯏꯕꯗ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯗꯣ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯗꯤ ꯅꯨꯡꯁꯤꯠꯀꯤ ꯃꯆꯥꯅꯨꯄꯥꯗ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯣꯏꯔꯗꯨꯅ ꯋꯥꯔꯣꯏꯄꯣꯠ ꯄꯨꯈ꯭ꯔꯕꯅꯤ, ꯀꯝꯗꯧꯅ ꯍꯣꯡꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯅꯍꯥꯛ ꯅꯨꯡꯁꯤꯠꯀꯤ ꯃꯃꯧ ꯑꯣꯏꯗ꯭ꯔꯤ, ꯑꯗꯨꯅ ꯂꯩꯀꯣꯏꯕꯒ ꯂꯨꯍꯣꯡꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯑꯇꯤꯌꯥꯗ ꯌꯦꯡꯉꯨ, ꯅꯨꯃꯤꯠ ꯇꯥꯔꯛꯂꯦ, ꯑꯩꯈꯣꯏ ꯍꯜꯂꯒꯦ꯫ ꯁꯥ ꯁꯟꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕꯗ ꯅꯠꯇꯅ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯂ ꯐꯥꯎꯕ ꯂꯥꯛꯇꯕꯒꯤ ꯈꯣꯏꯔꯥꯡꯅꯔꯝꯂꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯂꯩꯀꯣꯏꯕꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯄꯨꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯃꯐꯝꯁꯤꯗ ꯏꯔꯨꯖꯕ ꯂꯥꯛꯀꯅꯤ, ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯊꯣꯛꯂꯣꯏ ꯍꯥꯏꯅ ꯃꯆꯦꯁꯤꯡꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯃꯆꯦꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯣ ꯏꯜꯂꯒꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯛꯈꯪꯗꯕ ꯂꯝꯗꯨꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯒ ꯃꯈꯣꯏ ꯀꯅꯥꯁꯨ ꯎꯗꯅ ꯂꯩꯃꯤꯟꯅꯍꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯊꯣꯔꯛꯂꯝꯃꯤ꯫ ꯃꯆꯦꯁꯤꯡꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯝꯃꯤ꯫ ꯂꯩꯀꯣꯏꯕꯗ ꯃꯅꯥꯎꯅꯨꯄꯤꯗꯣ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯗꯅꯕ ꯁꯤꯟꯅꯔꯝꯂꯒ ꯃꯆꯦꯁꯤꯡ ꯑꯗꯣ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯂꯩꯀꯣꯏꯕ ꯅꯨꯃꯤꯠꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯩꯀꯣꯏꯕ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯍꯥꯛ ꯎꯃꯪꯗꯒꯤ ꯁꯖꯤ ꯁꯑꯣꯡꯅꯆꯤꯡꯕ ꯀꯌꯥ ꯇꯥꯟꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯁꯥꯁꯤꯡ ꯑꯗꯨꯕꯨ ꯃꯀꯛ ꯃꯀꯛ ꯀꯛꯂꯒ ꯑꯀꯪꯕꯁꯤꯡ ꯑꯗꯣ ꯄꯔꯦꯡ ꯁꯥꯅ ꯂꯦꯡꯁꯤꯜꯂꯒ ꯌꯥꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯁꯥꯒꯤ ꯑꯊꯣꯠꯄ ꯁꯥꯗꯣꯡ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯅꯣꯡꯃ ꯂꯩꯀꯣꯏꯕꯅ ꯃꯕꯣꯛꯇ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯠꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯕꯣꯛꯅꯗꯤ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯦ ꯌꯨꯝꯁꯤꯗ ꯂꯩꯕꯗ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯤ, ꯑꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯈꯣ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯀꯣꯏꯕꯅꯗꯤ ꯂꯨꯍꯣꯡꯕ ꯆꯍꯤ ꯐꯥꯔꯦ ꯍꯥꯏꯔꯕꯁꯨ ꯃꯕꯣꯛꯅ ꯌꯥꯗꯕꯗꯒꯤ ꯂꯩꯊꯕ ꯇꯥꯔꯝꯃꯤ꯫ ꯂꯩꯀꯣꯏꯕ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯁꯨ ꯅꯣꯝꯂꯝꯃꯤ꯫ ꯃꯥꯒꯤ ꯐꯧ ꯌꯥꯝꯅ ꯊꯣꯛꯂꯝꯃꯤ꯫ ꯃꯍꯩ ꯃꯔꯣꯡꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯌꯥꯝꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯆꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯄꯨꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯕꯣꯛꯇ ꯃꯇꯝ ꯈꯔ ꯂꯩꯊꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯕ ꯌꯥꯔꯒꯗ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯃꯕꯣꯛꯅꯗꯤ ꯃꯉꯣꯟꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯦ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯍꯟꯒꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯩꯀꯣꯏꯕꯅꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯌꯨꯝ ꯆꯠꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅꯁꯨ ꯍꯥꯏꯔꯤꯕ ꯑꯗꯣ ꯌꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯕꯣꯛꯇꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯔꯗꯨꯅ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯝꯕ ꯂꯝꯕꯦꯜ ꯊꯤꯗꯨꯅ ꯆꯤꯡ ꯑꯃꯨꯛ ꯀꯥ ꯑꯃꯨꯛ ꯀꯨꯝ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯀꯣꯏꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯆꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯠꯄꯗꯨꯗ ꯑꯉꯝꯕ ꯆꯤꯡ ꯑꯗꯣ ꯀꯥꯔꯝꯃꯤ꯫ ꯆꯤꯡꯊꯛꯇ ꯃꯈꯣꯏꯅ ꯎꯆꯦꯛ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯎꯆꯦꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯝꯕꯦꯜꯗꯣ ꯃꯁꯥ ꯐꯟꯗꯣꯛꯇꯨꯅ ꯊꯠꯂꯝꯃꯤ꯫ ꯎꯆꯦꯛꯇꯨꯒꯤ ꯃꯆꯤꯟꯗꯨꯅ ꯂꯩꯕꯥꯛꯇ ꯊꯤꯟꯖꯤꯜꯂꯤꯕꯗꯨ ꯂꯩꯀꯣꯏꯕꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯇꯦꯟꯗꯨꯅ ꯀꯥꯞꯂꯝꯃꯤ꯫ ꯎꯆꯦꯛꯇꯣ ꯇꯦꯟꯒꯤ ꯆꯩꯅꯥꯈꯣꯜꯗꯨꯗ ꯁꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯄ ꯌꯥꯔꯝꯗꯦ, ꯃꯔꯝꯗꯤ ꯑꯃꯨꯕ ꯅꯨꯡꯒꯤ ꯆꯦꯛꯄꯜ ꯑꯃ ꯎꯔꯝꯃꯤ꯫ ꯀꯔꯝꯅ ꯂꯥꯟꯊꯣꯛꯀꯗꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯅꯛꯁꯤꯜꯂꯨꯕꯗ ꯆꯦꯛꯄꯜ ꯑꯣꯏꯔꯝꯗ꯭ꯔꯦ, ꯁꯑꯣꯝ ꯁꯪꯒꯨ ꯑꯃ ꯃꯆꯤꯟꯅ ꯂꯩꯕꯥꯛꯇ ꯍꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯁꯑꯣꯝꯁꯤꯡ ꯑꯗꯨꯒꯤ ꯃꯆꯤꯟꯅ ꯂꯩꯕꯥꯛꯇ ꯍꯟꯕ ꯑꯗꯨꯗ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏꯗꯨ ꯅꯤꯛꯂꯝꯃꯤ꯫ ꯂꯩꯀꯣꯏꯕ ꯑꯆꯧꯕ ꯁꯑꯣꯝ ꯑꯃ ꯍꯥꯠꯇꯨꯅ ꯃꯌꯨꯝꯗ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯔꯨꯅꯕ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯩꯇꯨꯝ 6ꯈꯛ ꯌꯨꯝꯊꯛꯇ ꯂꯪꯈꯠꯂꯝꯃꯤ꯫ ꯃꯇꯩꯃꯅ ꯂꯩꯇꯨꯝ ꯂꯪꯂꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯃꯅꯥꯎꯅꯨꯄꯥ ꯂꯥꯛꯂꯦ ꯍꯥꯏꯕ ꯈꯪꯗꯨꯅ ꯎꯒꯤ ꯐꯤꯗꯥ ꯑꯗꯨ ꯀꯟꯊꯣꯛꯇꯨꯅ ꯁꯤꯠ ꯅꯥꯜꯍꯜꯂꯒ ꯂꯩꯀꯣꯏꯕ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯂꯩꯀꯣꯏꯕ ꯑꯁꯤꯕ ꯁꯑꯣꯝꯗꯣ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯆꯥꯒ ꯂꯣꯏꯅꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯩꯃꯅ ꯃꯈꯣꯏꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯇꯩꯃꯅ ꯃꯈꯣꯏꯗ ꯆꯥꯅꯅꯕ ꯑꯃꯁꯨꯡ ꯊꯛꯅꯅꯕ ꯌꯨ ꯄꯤꯔꯝꯃꯤ꯫ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯁꯨ ꯃꯅꯥꯎꯅꯨꯄꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯔꯕꯗꯨꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯩꯀꯣꯏꯕꯒꯤ ꯅꯨꯄꯤꯗꯣ ꯀꯥꯗꯨꯒꯤ ꯃꯌꯥꯏꯗ ꯐꯝꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀꯨꯆꯨꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ ꯃꯗꯨꯗꯤ ꯀꯥ ꯑꯗꯣ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯉꯥꯜꯗꯨꯗ ꯀꯅꯥꯃꯠꯇꯅ ꯃꯥꯕꯨ ꯀꯨꯏꯅ ꯌꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯥꯒꯤ ꯃꯁꯥꯗ ꯃꯉꯥꯜ ꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯌꯥꯝꯕꯁꯤꯡ ꯑꯗꯣ ꯉꯛꯂꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥꯅ ꯅꯨꯃꯤꯠꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕ꯭ꯔꯥ ꯈꯜꯂꯝꯃꯤ꯫
ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯆꯥꯎꯔꯕ ꯁꯑꯣꯡ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯅꯥꯃꯠꯇꯅ ꯃꯈꯨꯠ ꯅꯥꯝꯃꯇꯅ ꯊꯥꯡꯒꯠꯇꯨꯅ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯆꯥꯎꯔꯕ ꯁꯑꯣꯡ ꯃꯀꯛ ꯃꯀꯛ ꯀꯛꯇꯨꯅ ꯌꯥꯏꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥ ꯆꯥꯅ ꯊꯛꯅꯕ ꯁꯤꯜ ꯂꯥꯡꯂꯝꯃꯤ꯫ ꯌꯨꯝꯁꯤꯗ ꯃꯌꯥꯝꯕꯁꯤꯡꯅ ꯀꯩꯗꯧꯉꯩꯗꯁꯨ ꯑꯁꯤꯒꯨꯝꯕ ꯆꯥꯛꯂꯦꯟ ꯑꯃꯠꯇ ꯆꯥꯈꯤꯗ꯭ꯔꯤ꯫ ꯃꯈꯣꯏ ꯍꯔꯥꯎꯅ ꯏꯁꯩ ꯁꯛꯇꯨꯅ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯂꯩꯀꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯒ ꯑꯃꯁꯨꯡ ꯃꯆꯥꯒ ꯂꯣꯏꯅꯅ ꯍꯜꯂꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯣ ꯇꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯌꯦꯡꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯂꯩꯀꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯨꯔꯥꯜꯂꯛꯂꯕ ꯐꯤꯔꯣꯜ ꯑꯃꯗꯤ ꯁꯤꯅꯕ ꯂꯩꯇꯦꯡꯁꯤꯡ ꯑꯗꯨ ꯋꯥ ꯑꯃꯒ ꯂꯣꯏꯅꯅ ꯀꯤꯔꯒ ꯌꯨꯝꯊꯛꯀꯤ ꯑꯋꯥꯡꯕ ꯌꯥꯡꯂꯦꯟꯗ ꯌꯥꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯌꯨꯛꯇꯒꯤꯅ ꯅꯨꯡꯊꯤꯜ ꯐꯥꯎꯕ ꯌꯦꯡꯕ ꯂꯥꯛꯄ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯥꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯅꯔꯗꯨꯅ ꯑꯁꯨꯛ ꯐꯖꯕ ꯃꯉꯥꯜ ꯅꯥꯏꯕ ꯅꯨꯄꯤꯁꯦ ꯂꯥꯏꯒꯤ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯣ ꯇꯥꯔꯗꯨꯅ ꯂꯩꯀꯣꯏꯕꯒꯤ ꯅꯨꯄꯤꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯐꯖꯔꯤꯕ ꯑꯁꯤꯗꯤ ꯁꯔꯨꯛ ꯈꯔꯗꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯅ ꯊꯣꯟꯕꯤꯕ ꯐꯤꯖꯣꯜꯗꯣ ꯁꯦꯠꯂꯕꯗꯤ ꯀꯌꯥꯝꯅ ꯐꯖꯒꯅꯤ"꯫ ꯂꯥꯛꯂꯤꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯃꯍꯥꯛꯀꯤ ꯐꯖꯕ ꯐꯤꯖꯣꯜꯗꯣ ꯁꯦꯠꯂꯕꯗꯤ ꯄꯣꯝꯁꯥꯠꯅꯕ ꯂꯩꯔꯥꯡꯒꯨꯝꯅ ꯎꯔꯒꯅꯤ, ꯃꯗꯨ ꯁꯦꯠꯇꯨꯅ ꯐꯖꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯀꯨꯕꯣꯛꯅ ꯃꯥꯒꯤ ꯐꯖꯔꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯣ ꯁꯦꯠꯍꯟꯗꯕꯒꯤꯗꯃꯛꯇ ꯃꯆꯥꯅꯨꯄꯥꯕꯨ ꯁꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯐꯤꯁꯤꯡꯗꯣ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯪꯂꯛꯂꯝꯃꯤ꯫ ꯂꯩꯀꯣꯏꯕꯒꯤ ꯅꯨꯄꯤꯅ ꯐꯤ ꯊꯝꯐꯝꯗꯣ ꯃꯀꯨꯕꯣꯛꯇ ꯇꯥꯛꯂꯝꯃꯤ꯫ ꯃꯀꯨꯕꯣꯛꯅ ꯌꯨꯝꯊꯛꯇ ꯀꯥꯗꯨꯅ ꯐꯤꯁꯤꯡ ꯑꯗꯣ ꯂꯧꯊꯔꯒ ꯄꯤꯔꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤꯅ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯁꯦꯠꯆꯤꯜꯂꯤ ꯑꯃꯁꯨꯡ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯩꯀꯣꯏꯕꯗꯣ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ, ꯇꯨꯔꯦꯜꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯤꯗꯣ ꯑꯁꯨꯝ ꯋꯥꯡꯈꯠꯈꯤꯗꯨꯅ ꯑꯇꯤꯌꯥ ꯇꯝꯅ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯂꯩꯀꯣꯏꯕꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯒꯅꯤ, ꯀꯔꯤꯃꯠꯇ ꯋꯥꯔꯨꯒꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯃꯥꯒꯤꯗꯃꯛꯇ ꯂꯩꯀꯣꯏꯕꯗꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯔꯨꯝ ꯀꯞꯇꯨꯅ ꯂꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯣꯔꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯕꯣꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯑꯋꯥꯕꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯃꯆꯥꯗꯣ ꯊꯥꯔꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯕꯣꯛꯅ ꯃꯥꯅ ꯀꯞꯂꯤꯕꯗꯨꯒꯤ ꯃꯔꯝꯗꯣ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯃꯤꯠꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯩꯅꯤꯡꯒꯗꯒꯦ? ꯅꯍꯥꯛꯅ ꯃꯥꯕꯨ ꯀꯔꯝꯅ ꯐꯪꯒꯗꯒꯦ? ꯅꯪꯗꯤ ꯃꯥꯗꯧꯅ ꯑꯇꯤꯌꯥꯗ ꯄꯥꯏꯕꯁꯨ ꯍꯩꯇꯦ"꯫ ꯃꯕꯣꯛꯇꯨꯅ ꯃꯉꯣꯟꯗ ꯆꯥꯅ ꯊꯛꯅꯕ ꯄꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯆꯥꯕꯗꯤ ꯂꯥꯏꯔꯗꯅ ꯁꯣꯛꯄ ꯐꯥꯎꯕ ꯁꯣꯛꯂꯝꯗꯦ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯕꯣꯛꯇꯣ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯔꯝꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯀꯣꯏꯕꯗ ꯍꯥꯏꯔꯝꯃꯤ, "ꯅꯨꯡꯁꯤꯠꯀꯤ ꯃꯆꯥꯅꯨꯄꯥꯅ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟꯗ ꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯕ ꯂꯥꯛꯀꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯥꯒꯤ ꯁꯥꯃꯨꯁꯤꯡꯗꯨ ꯇꯨꯔꯦꯜꯗ ꯏꯔꯨꯖꯕ ꯂꯥꯛꯀꯅꯤ꯫ ꯅꯆꯥꯒ ꯂꯣꯏꯅꯅ ꯅꯪꯅ ꯂꯨꯝꯗꯨꯅ ꯂꯩꯌꯨ꯫ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯍꯜꯂꯝꯗꯥꯏꯗ ꯅꯍꯥꯛꯅ ꯊꯨꯅꯃꯛ ꯅꯆꯥ ꯄꯣꯠꯁꯤꯜꯂꯒ ꯁꯥꯃꯨꯒꯤ ꯃꯃꯩꯗ ꯀꯟꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯇꯥꯍꯧꯗꯅꯕ ꯌꯥꯜꯂꯨ꯫ ꯁꯥꯃꯨꯅ ꯁꯥꯎꯗꯨꯅ ꯈꯣꯡꯂꯛꯂꯕꯗꯤ ꯅꯨꯃꯤꯠꯀꯤ ꯂꯩꯕꯥꯛꯇ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯍꯧꯏ ꯍꯥꯏꯌꯨ꯫ ꯃꯗꯨ ꯇꯥꯕꯗ ꯁꯥꯃꯨꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈꯤꯒꯅꯤ ꯑꯃꯁꯨꯡ ꯅꯍꯥꯛꯄꯨ ꯁ꯭ꯋꯔꯒꯗ ꯄꯨꯕꯤꯒꯅꯤ꯫ ꯅꯨꯃꯤꯠꯀꯤ ꯂꯩꯕꯥꯛ ꯑꯗꯨꯗꯤ ꯑꯉꯛꯄ ꯃꯐꯝ ꯑꯃꯅꯤ꯫ ꯃꯐꯝꯗꯨꯗ ꯅꯍꯥꯛꯅ ꯁꯅꯥꯒꯤ ꯎ ꯄꯥꯝꯕꯤꯁꯤꯡ, ꯂꯨꯄꯥꯒꯤ ꯂꯩꯁꯤꯡ, ꯁꯪꯒꯣꯝꯅ ꯏꯁꯤꯡ ꯑꯣꯏꯅ ꯆꯦꯟꯕ ꯇꯨꯔꯦꯜꯁꯤꯡ ꯂꯣꯏꯅꯅ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯗ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡ ꯎꯕ ꯐꯪꯒꯅꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯂꯣꯏꯅꯕꯤꯁꯤꯡꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯀꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗ ꯍꯦꯛꯇ ꯅꯍꯥꯛꯀꯤ ꯅꯆꯥꯒꯤ ꯏꯁꯤꯡ ꯈꯔ ꯄꯤꯌꯨ ꯍꯥꯏꯌꯨ꯫ ꯃꯈꯣꯏꯅ ꯆꯐꯨꯗꯒꯤ ꯏꯁꯤꯡ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯊꯔꯛꯄꯗ ꯅꯍꯥꯛꯅ ꯀꯅꯥꯁꯨ ꯎꯍꯟꯗꯅ ꯅꯍꯥꯛꯀꯤ ꯈꯨꯗꯣꯞꯇꯣ ꯍꯥꯞꯆꯤꯜꯂꯨ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯇꯝꯃꯨ ꯍꯥꯏꯔꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯕꯣꯛꯇꯨꯅ ꯆꯥꯛꯁꯪꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯂꯩꯀꯣꯏꯕ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯗ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯤ ꯃꯈꯣꯜ ꯑꯃꯁꯨꯡ ꯂꯩꯆꯤꯜ ꯃꯄꯩ ꯑꯃ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠꯀꯤ ꯁꯥꯃꯨ ꯃꯄꯩ ꯑꯃ ꯇꯣꯔꯕꯥꯟꯗ ꯊꯨꯡꯕ ꯑꯣꯏꯔꯝꯂꯦ꯫ ꯂꯩꯀꯣꯏꯕꯅ ꯃꯕꯣꯛꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯒ ꯂꯣꯏꯅꯅ ꯁꯥꯃꯨꯒꯤ ꯃꯃꯩꯗ ꯌꯥꯜꯂꯝꯃꯤ꯫ ꯁꯥꯃꯨ ꯑꯗꯣ ꯁꯥꯎꯔꯝꯗꯦ꯫ ꯊꯨꯅꯃꯛ ꯁꯥꯃꯨꯗꯣ ꯅꯨꯃꯤꯠꯀꯤ ꯂꯩꯕꯥꯛ ꯌꯧꯔꯝꯃꯤ꯫ ꯂꯩꯀꯣꯏꯕꯅ ꯁꯥꯃꯨꯒꯤ ꯃꯃꯩꯗꯣ ꯊꯥꯗꯣꯛꯇꯨꯅ ꯑꯅꯛꯄ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯡꯁꯤꯠꯀꯤ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯅꯨꯃꯤꯠꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯍꯥꯏꯕ ꯅꯨꯃꯤꯠꯀꯤ ꯂꯩꯕꯥꯛꯇ ꯂꯥꯛꯂꯝꯃꯤ꯫
ꯅꯨꯃꯤꯠꯅ ꯃꯈꯣꯏꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯍꯪꯂꯝꯃꯤ꯫ ꯅꯨꯡꯁꯤꯠ ꯅꯤꯡꯊꯧꯅ ꯈꯨꯝꯂꯛꯏ, ꯑꯩꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯑꯍꯜ ꯑꯣꯏꯔꯦ, ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯏꯃꯧ ꯑꯣꯏꯗꯨꯅ ꯃꯅꯦꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯨꯃꯤꯠꯅ ꯆꯤꯡꯂꯦꯝꯅ ꯅꯣꯜꯂꯨꯛꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕ ꯀꯔꯤꯃꯠꯇ ꯍꯩꯇꯦ, ꯐꯤꯁꯥ ꯂꯣꯟꯁꯥꯁꯨ ꯍꯩꯇꯦ꯫ ꯅꯨꯡꯁꯤꯠꯅ ꯊꯕꯛ ꯍꯩꯇ꯭ꯔꯕꯁꯨ ꯃꯈꯣꯏ ꯇꯝꯕꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯅ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤꯗ ꯂꯨꯍꯣꯡꯕꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯑꯌꯥꯕ ꯂꯧꯔꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯀꯩꯅꯥꯒꯤ ꯑꯌꯥꯕ ꯂꯧꯗ꯭ꯔꯕꯗꯤ ꯀꯅꯥꯃꯠꯇꯅ ꯅꯝꯐꯨꯗ ꯂꯨꯍꯣꯡꯅꯔꯝꯗꯦ, ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯌꯥꯕ ꯄꯥꯎ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯨꯄꯥ ꯃꯌꯨꯝꯅ ꯄꯨꯔꯛꯄ ꯄꯣꯠꯆꯩ ꯌꯨꯅꯆꯤꯡꯕ ꯑꯗꯨ ꯑꯃꯠꯇ ꯁꯣꯛꯂꯝꯗꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯑꯌꯥꯕꯗꯨ ꯅꯨꯃꯤꯠꯀꯤ ꯃꯆꯥꯅꯨꯄꯤꯅ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯂꯨꯍꯣꯡꯕꯗꯣ ꯃꯁꯥꯅ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯍꯧꯅ ꯀꯞꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯣ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯅ ꯄꯥꯜꯂꯤꯕ ꯂꯝꯗꯨꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯀꯩꯅꯥ ꯑꯗꯨꯅ ꯍꯌꯦꯡ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯅ ꯏꯔꯨꯖꯒꯗꯕꯅꯤ꯫ ꯂꯣꯏꯅꯕꯤꯁꯤꯡꯅ ꯁꯣꯛꯂꯛꯄ ꯏꯁꯤꯡ ꯆꯐꯨꯗꯨꯅ ꯅꯨꯃꯤꯠꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯣꯛꯊꯛꯇ ꯆꯥꯏꯊꯕꯗ ꯂꯩꯀꯣꯏꯕꯒꯤ ꯈꯨꯗꯣꯞ ꯑꯗꯣ ꯃꯈꯣꯡ ꯃꯌꯥꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯈꯨꯗꯣꯞꯇꯣ ꯈꯨꯡꯒꯠꯂꯝꯃꯤ ꯑꯃꯁꯨꯡ ꯈꯨꯗꯣꯞ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯈꯨꯗꯣꯞꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯞꯅ ꯃꯍꯥꯛꯅ ꯀꯝꯗꯧꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯀꯌꯥꯗ ꯊꯧꯅꯥ ꯐꯕ ꯅꯨꯄꯥꯅꯣ, ꯀꯌꯥꯗ ꯀꯟꯊꯧꯈ꯭ꯔꯕꯅꯣ, ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯀꯌꯥꯗ ꯋꯥꯈ꯭ꯔꯕ꯫ ꯃꯍꯥꯛꯅ ꯈꯨꯗꯣꯞ ꯌꯥꯎꯔꯛꯄ ꯏꯁꯤꯡ ꯄꯨꯔꯛꯄꯤ ꯅꯨꯄꯤꯗꯣ ꯀꯧꯁꯤꯟꯗꯨꯅ ꯈꯨꯗꯣꯞꯇꯨ ꯀꯔꯝꯅ ꯌꯧꯔꯛꯂꯤꯕꯅꯣ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯊꯨꯅꯃꯛ ꯄꯨꯁꯤꯜꯂꯛꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯩꯀꯣꯏꯕ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯀꯣꯏꯕꯅ ꯃꯆꯥꯗꯣ ꯄꯣꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯅꯒꯟꯗꯒꯤ ꯃꯆꯥꯗꯣ ꯍꯦꯛ ꯊꯥꯕꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯅꯨꯃꯤꯠꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯂꯨꯍꯣꯡꯕ ꯌꯥꯗ꯭ꯔꯤꯕꯒꯤ ꯃꯔꯝꯗꯣ ꯈꯪꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯠ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗ ꯂꯨꯍꯣꯡꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯀꯌꯥꯗ ꯇꯧꯍꯩꯗ꯭ꯔꯕꯅꯣ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯠ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ, ꯑꯗꯣꯝꯅ ꯍꯧꯖꯤꯛꯇꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯄꯣꯛꯄꯤꯗꯅ ꯂꯦꯡꯕꯤꯈ꯭ꯔꯣ꯫ ꯅꯨꯡꯁꯤꯠ ꯅꯤꯡꯊꯧ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯛ ꯏꯀꯥꯏꯕ ꯅꯪꯕ ꯑꯁꯦ ꯈꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯃꯤꯠꯅ ꯅꯨꯡꯁꯤꯠ ꯅꯤꯡꯊꯧꯗꯒꯤꯗꯤ ꯁꯛꯇꯤ ꯂꯩꯕ ꯍꯦꯜꯂꯝꯃꯤ꯫ ꯅꯨꯡꯁꯤꯠꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯍꯟꯗꯨꯅ ꯑꯆꯧꯕ ꯎ ꯋꯥ ꯀꯌꯥ ꯇꯨꯍꯜꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯌꯥꯅꯨꯄꯥꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃ ꯂꯥꯡꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯂꯩꯀꯣꯏꯕꯒꯤ ꯅꯨꯄꯤꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯑꯗꯨꯒ ꯂꯩꯀꯣꯏꯕꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯐꯤꯖꯣꯜ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤꯗ ꯊꯝꯂꯝꯃꯤ꯫ ꯃꯁꯤ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯐꯤꯖꯣꯜꯁꯤꯡ ꯑꯗꯣ ꯐꯃꯨꯡꯗ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯆꯥ ꯀꯣꯟꯗꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯂꯩꯀꯣꯏꯕ ꯃꯀꯨꯕꯣꯛꯀꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯐꯧꯁꯨ ꯌꯥꯝꯅ ꯂꯣꯛꯂꯝꯃꯤ꯫ ꯆꯍꯤ 3 ꯍꯧꯈꯤꯔꯝꯃꯤ꯫ ꯄꯨꯀꯩ 12 ꯃꯍꯩ ꯃꯔꯣꯡꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯠꯅꯤꯡꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ, ꯎꯆꯦꯛꯁꯤꯡꯗꯁꯨ ꯃꯥꯒꯤ ꯃꯀꯣꯟꯗ ꯂꯩ꯫ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗ ꯍꯟꯗꯨꯅ ꯐꯖꯔꯕ ꯌꯨꯝ ꯁꯥꯗꯨꯅ ꯏꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩꯔꯨꯔꯁꯤ꯫ ꯏꯆꯥꯁꯤꯡꯁꯨ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒ ꯂꯣꯏꯅꯅ ꯁꯥꯟꯅꯗꯨꯅ ꯂꯩꯒꯅꯤ꯫ ꯑꯩꯍꯥꯛꯅ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯛꯀꯅꯤ꯫ ꯂꯩꯀꯣꯏꯕꯒꯤ ꯅꯨꯄꯤꯅ ꯃꯃꯥꯗ ꯃꯄꯨꯔꯣꯏꯕꯅ ꯃꯌꯨꯝꯗ ꯍꯟꯅꯤꯡꯕꯒꯤ ꯋꯥꯐꯝꯗꯣ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯊꯥꯗ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯌꯨ ꯍꯥꯏꯅ ꯅꯝꯐꯨ ꯇꯧꯔꯣꯏ꯫ ꯅꯨꯄꯤꯗꯤ ꯃꯄꯨꯔꯣꯏꯕꯅ ꯂꯩꯕ ꯃꯐꯝꯗ ꯂꯩꯒꯗꯕꯅꯤ꯫ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯄꯤꯒꯅꯤ? ꯁꯅꯥ ꯂꯨꯄꯥ ꯅꯠꯇ꯭ꯔꯒ ꯃꯅꯤ ꯄꯥꯝꯕ꯭ꯔꯥ? ꯂꯩꯀꯣꯏꯕꯅ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯈꯨꯗꯣꯜ ꯄꯣꯠ ꯑꯃꯠꯇ ꯂꯧꯔꯣꯏ꯫ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯂꯩ, ꯑꯩꯅ ꯇꯧꯒꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯂꯧꯖꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯥꯃꯨ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯤ ꯇꯣꯡꯅꯕ ꯐꯝꯐꯝ ꯑꯗꯨ ꯁꯅꯥꯒꯤ ꯐꯤꯗ ꯊꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯁꯥꯃꯨ ꯑꯗꯨꯕꯨ ꯂꯝꯖꯤꯡꯂꯝꯃꯤ꯫ ꯂꯩꯀꯣꯏꯕꯅ ꯃꯆꯥ ꯑꯗꯣ ꯄꯣꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯐꯝꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ 2ꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯂꯩꯕꯥꯛꯇꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯂꯝꯃꯤ꯫
ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯅꯤꯡꯊꯧ ꯑꯣꯏꯒꯦ ꯍꯥꯏꯅ ꯃꯪꯈꯤꯕ ꯃꯪꯗꯣ ꯃꯄꯨꯡ ꯐꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫